ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯪꯇꯞꯄꯗ ꯁꯤꯡꯅꯕ ꯑꯃꯗꯤ ꯈꯠꯅ ꯆꯩꯅꯕꯅ ꯊꯜꯂꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥꯒꯤ ꯔꯤꯇꯥꯌꯔꯗ IAS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ 𝗔𝗡𝗄 ꯃꯅꯤꯄꯨꯔꯒꯤ 33ꯂꯛ ꯁꯨꯕ ꯒꯕꯔꯅꯔ ꯑꯣꯏꯅ ꯍꯥꯞꯂꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯒꯕꯔꯅꯔ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯛꯂꯤ꯫ ꯑꯅꯧꯕ ꯒꯕꯔꯅꯔ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯍꯥꯛꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯣꯄꯔꯦꯇꯔ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯥꯁꯟꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯛꯆꯕ ꯆꯥꯎꯖꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯃꯁꯥꯒꯤ ꯁꯛꯇꯥꯛ ꯂꯩꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯒꯕꯔꯅꯔꯒꯤ ꯃꯐꯝꯗ ꯊꯝꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥꯕꯨ ꯁꯣꯛꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯁꯨ ꯆꯥꯎꯅ ꯁꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯊꯧ ꯇꯥꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅꯁꯨ ꯂꯝꯗꯝ ꯑꯁꯤꯕꯨ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯊꯤꯡꯕ ꯑꯃꯗꯤ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯑꯣꯄꯤ ꯊꯥꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫